ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯃꯤꯇꯩ ꯃꯌꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯂꯦꯁꯟ ꯅꯝꯕꯔ 10(1)ꯅꯤ꯫ ꯑꯗꯨꯒ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤꯗꯩꯗ ꯃꯔꯨꯑꯣꯏꯅ ꯍꯥꯞꯆꯤꯟꯖꯒꯗꯕꯁꯤ ꯀꯣꯛꯇꯒꯤꯅ ꯋꯥꯏ ꯐꯥꯎꯕꯗ ꯆꯩꯇꯞ ꯃꯌꯦꯛ ꯆꯩꯅꯞ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯄꯥꯊꯖꯔꯛꯂꯒꯦ, ꯑꯗꯨꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯥꯟꯕꯁꯤꯅ ꯃꯄꯨꯡ ꯃꯌꯦꯛ ꯀꯣꯛꯇꯒꯤꯅ ꯋꯥꯏ ꯐꯥꯎꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯃꯁꯤꯅ ꯆꯩꯇꯞ ꯃꯌꯦꯛꯅꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯃꯄꯨꯡ ꯃꯌꯦꯛꯇ ꯆꯩꯇꯞ ꯇꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ, ꯁꯤꯗꯅ ꯄꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯣꯛꯇꯒꯤꯅ ꯋꯥꯏ ꯐꯥꯎꯕꯗ ꯂꯩꯕ ꯃꯄꯨꯡ ꯃꯌꯦꯛꯇ ꯆꯩꯇꯞ ꯃꯌꯦꯛ ꯆꯩꯅꯞ ꯇꯞꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯄꯥꯊꯖꯔꯛꯂꯒꯦ꯫ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ, ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯟ ꯐꯤꯆꯔ꯫ ꯑꯗꯨꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯀꯣꯛ ꯆꯩꯅꯞ, ꯀꯣꯛ ꯆꯩꯅꯞ ꯀꯩ꯫ ꯁꯝ ꯆꯩꯅꯞ, ꯁꯝ ꯆꯩꯅꯞ ꯁꯩ꯫ ꯂꯥꯏ ꯆꯩꯅꯞ, ꯂꯥꯏ ꯆꯩꯅꯞ ꯂꯩ꯫ ꯃꯤꯠ ꯆꯩꯅꯞ, ꯃꯤꯠ ꯆꯩꯅꯞ ꯃꯩ꯫ ꯄꯥ ꯆꯩꯅꯞ, ꯄꯥ ꯆꯩꯅꯞ ꯄꯩ꯫ ꯅꯥ ꯆꯩꯅꯞ, ꯅꯥ ꯆꯩꯅꯞ ꯅꯩ꯫ ꯆꯤꯜ ꯆꯩꯅꯞ, ꯆꯤꯜ ꯆꯩꯅꯞ ꯆꯩ꯫ ꯇꯤꯜ ꯆꯩꯅꯞ, ꯇꯤꯜ ꯆꯩꯅꯞ ꯇꯩ꯫ ꯈꯧ ꯆꯩꯅꯞ, ꯈꯧ ꯆꯩꯅꯞ ꯈꯩ꯫ ꯉꯧ ꯆꯩꯅꯞ, ꯉꯧ ꯆꯩꯅꯞ ꯉꯩ꯫ ꯊꯧ ꯆꯩꯅꯞ, ꯊꯧ ꯆꯩꯅꯞ ꯊꯩ꯫ ꯋꯥꯏ ꯆꯩꯅꯞ, ꯋꯥꯏ ꯆꯩꯅꯞ ꯋꯩ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯊꯖꯔꯤꯕ ꯑꯁꯤꯗꯩꯗ ꯑꯃꯨꯛ ꯃꯊꯪꯗ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯄꯥꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯊꯖꯔꯛꯀꯦ꯫ ꯀꯣꯛ ꯆꯩꯅꯞ, ꯀꯣꯛ ꯆꯩꯅꯞ ꯀꯩ꯫ ꯁꯝ ꯆꯩꯅꯞ, ꯁꯝ ꯆꯩꯅꯞ ꯁꯩ꯫ ꯂꯥꯏ ꯆꯩꯅꯞ, ꯂꯥꯏ ꯆꯩꯅꯞ ꯂꯩ꯫ ꯃꯤꯠ ꯆꯩꯅꯞ, ꯃꯤꯠ ꯆꯩꯅꯞ ꯃꯩ꯫ ꯄꯥ ꯆꯩꯅꯞ, ꯄꯥ ꯆꯩꯅꯞ ꯄꯩ꯫ ꯅꯥ ꯆꯩꯅꯞ, ꯅꯥ ꯆꯩꯅꯞ ꯅꯩ꯫ ꯆꯤꯜ ꯆꯩꯅꯞ, ꯆꯤꯜ ꯆꯩꯅꯞ ꯆꯩ꯫ ꯇꯤꯜ ꯆꯩꯅꯞ, ꯇꯤꯜ ꯆꯩꯅꯞ ꯇꯩ꯫ ꯈꯧ ꯆꯩꯅꯞ, ꯈꯧ ꯆꯩꯅꯞ ꯈꯩ꯫ ꯉꯧ ꯆꯩꯅꯞ, ꯉꯧ ꯆꯩꯅꯞ ꯉꯩ꯫ ꯊꯧ ꯆꯩꯅꯞ, ꯊꯧ ꯆꯩꯅꯞ ꯊꯩ꯫ ꯋꯥꯏ ꯆꯩꯅꯞ, ꯋꯥꯏ ꯆꯩꯅꯞ ꯋꯩ꯫ ꯑꯗꯨꯗꯤ ꯃꯄꯨꯡ ꯃꯌꯦꯛꯇ ꯆꯩꯅꯞ ꯇꯞꯄꯒꯤ ꯃꯇꯥꯡꯁꯦ ꯑꯍꯥꯟꯕ ꯁꯔꯨꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯈꯨꯗꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯂꯥꯛꯇꯪ 10.1ꯒꯤ ꯆꯩꯅꯞ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯝꯁꯤꯡꯗ ꯂꯦꯁꯟ ꯅꯝꯕꯔ 10(1) ꯆꯩꯅꯞ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯝ꯫ ꯁꯤꯗ ꯀꯣꯛꯇꯒꯤꯅ ꯋꯥꯏ ꯐꯥꯎꯕꯗ ꯆꯩꯅꯞ ꯇꯞꯄꯗꯨꯅꯤ꯫ ꯁꯤꯅ ꯏꯪꯂꯤꯁꯇ ꯃꯥꯒꯤ ꯈꯣꯟꯊꯣꯛ ꯃꯌꯦꯛꯇꯨꯅꯤ꯫ ꯁꯣꯝꯗꯅ ꯈꯨꯗꯝꯁꯤꯡ ꯑꯗꯨꯅꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕ꯫ ꯁꯤꯅ ꯈꯣꯟꯊꯣꯛꯇꯨ ꯏꯪꯂꯤꯁꯇ ꯏꯕꯅꯤ꯫ ꯁꯣꯝꯗ ꯂꯩꯖꯔꯤꯕꯁꯤꯅ ꯏꯪꯂꯤꯁꯇ ꯍꯟꯗꯣꯛꯄ ꯃꯤꯅꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯄꯥꯊꯖꯔꯛꯂꯒꯦ꯫ ꯀꯣꯛ ꯆꯩꯅꯞ ꯀꯩ, ꯀꯩ ꯇꯥꯏꯒꯔ꯫ ꯁꯝ ꯆꯩꯅꯞ ꯁꯩ, ꯁꯩꯔꯦꯡ ꯄꯣꯏꯝ꯫ ꯂꯥꯏ ꯆꯩꯅꯞ ꯂꯩ, ꯂꯩꯀꯪꯂꯥ, ꯂꯩꯀꯪꯂꯥ ꯗꯦꯖꯔꯠ꯫ ꯃꯤꯠ ꯆꯩꯅꯞ ꯃꯩ, ꯃꯩ, ꯃꯩ ꯐꯥꯌꯔ꯫ ꯄꯥ ꯆꯩꯅꯞ ꯄꯩ, ꯄꯩ, ꯄꯩ ꯁ꯭ꯄ꯭ꯂꯤꯟ꯫ ꯅꯥ ꯆꯩꯅꯞ ꯅꯩ, ꯅꯩꯍꯠꯄ, ꯅꯩꯍꯠꯄ ꯇꯨ ꯀ꯭ꯔꯁ ꯑꯣꯄ꯭ꯔꯦꯁ꯫ ꯆꯤꯜ ꯆꯩꯅꯞ ꯆꯩ, ꯆꯩ, ꯆꯩ ꯁ꯭ꯇꯤꯛ꯫ ꯇꯤꯜ ꯆꯩꯅꯞ ꯇꯩ, ꯇꯩ, ꯇꯩ ꯑꯊꯦꯟꯕ ꯈꯥꯡ, ꯑꯊꯦꯟꯕ ꯈꯥꯡ ꯑꯦ ꯀꯥꯏꯟ ꯑꯣꯐ ꯁ꯭ꯋꯥꯂꯣ ꯀꯥꯎꯜꯗ꯭ꯔꯣꯟ꯫ ꯈꯧ ꯆꯩꯅꯞ ꯈꯩ, ꯈꯩꯕ, ꯈꯩꯕ ꯇꯨ ꯋꯤꯅꯣ꯫ ꯉꯧ ꯆꯩꯅꯞ ꯉꯩ, ꯆꯠꯂꯤꯉꯩꯗ, ꯆꯠꯂꯤꯉꯩꯗ ꯗ꯭ꯌꯨꯔꯤꯡ ꯗ ꯇꯥꯏꯝ ꯑꯣꯐ ꯒꯣꯌꯤꯡ꯫ ꯊꯧ ꯆꯩꯅꯞ ꯊꯩ, ꯊꯩꯕꯣꯡ, ꯊꯩꯕꯣꯡ ꯖꯦꯛ ꯐ꯭ꯔꯨꯏꯠ꯫ ꯋꯥꯏ ꯆꯩꯅꯞ ꯋꯩ, ꯋꯥꯏ ꯆꯩꯅꯞꯀꯤꯗꯃꯛꯇꯗꯤ ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯃꯩꯇꯩꯂꯣꯟꯗ ꯂꯩꯇꯕꯅꯤꯅ ꯃꯁꯤꯃ ꯍꯥꯞꯆꯗ꯭ꯔꯦ꯫ ꯃꯁꯤꯗ ꯏꯔꯤꯕ ꯂꯩꯀꯪꯂꯥ ꯍꯥꯏꯕꯁꯤ ꯃꯊꯛꯇ ꯗ꯭ꯌꯥꯁ ꯑꯃ ꯇꯞꯄꯤꯕꯁꯦ ꯔꯥꯏꯖꯤꯡ ꯇꯣꯟꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯩꯍꯠꯄ ꯍꯥꯏꯕꯁꯤꯗ
A da mathakta dyasama tapibase rising tone ni ana makhada ijari se kadang sindokna taknaba rising tone haina ijabani adi hauji ngasi phawgi nainaba latam 10.1 gi mapung may koktagina wai phawda chaina tapugi matang ado matang aste loisinjare ayaki iming ngangkam premesol channel asigi maming na Manipur language feature ni channel asibu nungsebi amasung subscribe tobi